Napoleon Hill. Mase matamdada yamna lairaba writer abani. Nongma mana America gi ahanba billionaire Carnegie magi interview tawki. Ahamadadi mase yamna pakhalli. Maramdi madi yam lairabani. Aduga Carnegie di America gi khwaidagi chawba sa paiba nupamani. Sumaina interview tawba hora matungdadi moinigi interview se aduk yamna interest oi khibana maram oraga numit humni fawa sang thaki. Andrew Carnegie su matam amadi yamna lairakhi. Magi mama se khongup photpani. Aduga mai mapana phiron ge karbar macam su tawi. Matamduda Carnegie ge mapa se business ta flop oibadagi magi country se thadoga America da lakhibani. America yora matungda su paisa gi aduk yamna problem oiki. Paisa leimantabadagi Andrew Carnegie se school lagi drop out fawa tawki. Madagi Carnegie se paisa tannabi damakta makhal makha kya ge thabak torami hotel da boy fawa oiki. Asumna fanayamna struggle tor matungda mase ina khunba ngamki. Andrew Carnegie se paisa gi yamna wana nangna horopuna maram oiraga mana khangye dudi paisa leitaba haibase kaya yamna waba kayam laibak thiba punsino. Maram asina Carnegie thamoida lairaba inakti khunjaningba ina kamaina khungani habaside khangjadaba singdo moida ina khunbagi tactics singse takpa pamjakhi. Andrew Carnegie ne khalli aikoini yam wana lerambadagi ina khulle paisa na big thalle. Aina fangiba experience mi atofana phangmangamde adigi experience mayam se aina kanada su tathomdana masi purga aina sikhiba taradi mase achauba amangba mani amaduna America da leiriba afawba billionaire punumakse mogi life da kamaina success tawhi habagi madugi secret punumakto nang research tawro adugi information punumakto collect tawraga larika mai thokse maramdi hojik lairaba mayam ama inakti khuningba ina kamaina khunganiba khangjadaba punumakto masana ina khunjaba ngamjanabagi masai khoin information chamoida pise masida sahi kun changna nangna experience torpodo masida changba kharcha punumak tai puthokani aduga billionaire punumak unanabagi tanja so ina pigani sumaina moini marakta dillama tawi masiga offer se Napoleon Hill na suyam haraure aduga mana sahi kun changna research tawi maduga sigi lyric think and grow rich hariba lyric sa ithoropane madagi mana lising kaya gi page sa irakhi madugi punumak tudagi khwaidagi important makhaido khalla kanda mana 13 principle ithorakhi masigi 13 principle sa sigi main point do ai ngasi explain tawjage aduga mathangi video da point amamam ta so explain tawraga samuk taksarake asigumba money psychology ga mari leinaba video mayam amaso aina upload tawjakhrabani matung da so asigumba mayam amai tawrakhigani masida piriba principle traum doise sigise follow tawragadi karamba misu mana pamjariba success to loina phangamgani habigi guarantee piri sigi book sa iralaina khanbi gano masigi book sina world masa pumbada billionaire kayama semangum khrabani ahan principle da DESIERE akhoi life da pamiba paisa power fame punumak se mapan da mataleite isa gi haksang manung da loini yauri bane aini harbo pham se tabada nungai ramoi adubu magi khwaidagi best book ni hariba think and grow rich harbal book se sida piriba 13 principle mak se akhoi phajana research to minase paisa power of fame sipunumak se mapan da leibra manung leibra aina harbo pham se gyan tadragasu atopa mafam da phajana gyan tan nainase masigidi sigi 13 principles sibane nainase ahan bada DESIERE the burning desire masi bab tana be damakta example lam yengse ikoi mi sama da haise hayeng ayuk na hogalaga exercise tawsina yukta mi imta lakpiroi mathangi numita amaka so haise hayeng ayuk na hogalo aduga exercise tawsi exercise ta lakpa makhaido lupa million amamam loina mapigani ada yukta mugengse mi loina lakani maduda laktabam te yauroi mana goal do phangdaba yadabani hena magi apambo ibadagi lakpa ngambani
ꯑꯅꯤꯁꯨꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯐꯦꯠ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯗ ꯇꯥꯛꯏꯁꯦ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯏꯁꯥꯅ ꯐꯖꯅ ꯊꯥꯖꯗ꯭ꯔꯕ ꯀꯩꯗꯧꯉꯩꯗ ꯑꯣꯏꯊꯣꯛꯑꯣꯏ ꯃꯁꯤꯗ ꯄꯜꯂꯤꯕ ꯐꯦꯠꯁꯦ ꯑꯩꯈꯣꯏꯅ ꯀꯕꯛ ꯊꯥꯖꯕꯗꯨ ꯅꯠꯇꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯗ ꯆꯪꯉꯒ ꯂꯩꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯇꯧꯕ ꯉꯝꯒꯅꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯐꯦꯠꯁꯦ ꯁ꯭ꯇꯔꯣꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯦꯊꯣꯗ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯛꯏ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯐꯥꯔꯃꯦꯁꯟ ꯇꯧꯕ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯣꯇꯣ ꯁꯖꯦꯁꯟ ꯍꯥꯏꯕꯗꯤ ꯃꯥꯏꯟ ꯑꯅꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟ ꯑꯃꯁꯨꯡ ꯀꯟꯁꯤꯌꯁ ꯃꯥꯏꯟ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯒꯦꯞꯇꯣ ꯑꯗꯨꯗ ꯑꯣꯇꯣ ꯁꯖꯦꯁꯟ ꯑꯣꯏ ꯑꯣꯇꯣ ꯁꯖꯦꯁꯟꯁꯦ ꯅꯪꯒꯤ ꯐꯦꯠꯇꯣ ꯃꯗꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯣꯇꯣ ꯁꯖꯦꯁꯟꯅ ꯍꯥꯏꯔꯤꯕꯁꯦ ꯁꯣꯝꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯦꯡ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯅꯀꯣꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯥꯟꯅꯕ ꯑꯣꯖꯥ ꯒꯨꯔꯨ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯐꯤꯜꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒ ꯂꯩꯅꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃꯁꯨ ꯅꯪ ꯀꯣꯛꯇ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯁꯛꯁꯦꯁ ꯑꯣꯏꯅꯅꯕꯒꯤ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒ ꯀꯥꯟꯅꯕ ꯀꯩꯅꯣꯝ ꯅꯪ ꯅꯀꯣꯛꯇꯨꯗ ꯊꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯥꯟꯅꯕ ꯄꯣꯠꯁꯦ ꯁꯤ ꯈꯛꯇꯪ ꯍꯟꯖꯤꯟ ꯅꯩꯅꯔꯒ ꯅꯪ ꯅꯀꯣꯛꯁꯤꯗ ꯍꯟꯖꯤꯟ ꯆꯪꯍꯟꯕꯗꯣ ꯑꯗꯨꯕꯨꯅꯤ ꯑꯣꯇꯣ ꯁꯖꯦꯁꯟ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯖꯦꯁ ꯇꯧꯕ ꯑꯩꯅ ꯄꯥꯝꯕ ꯐꯤꯜꯗꯣꯝꯗ ꯏꯟꯕ ꯀꯥꯟꯅꯗꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯥꯟꯅꯗꯕ ꯋꯥꯔꯤ ꯇꯥꯕ ꯀꯥꯟꯅꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯄꯨꯝꯅꯃꯛꯁꯦ ꯇꯣꯛꯊꯣꯛꯑꯒ ꯀꯥꯟꯅꯕꯔꯣꯝꯗ ꯅꯪꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯐꯕ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯀꯣꯛꯇ ꯆꯪꯉꯛꯀꯅꯤ ꯇꯁꯦꯡꯅꯃꯛ ꯁꯣꯝꯒꯤ ꯂꯥꯏꯐꯇ ꯁꯛꯁꯦꯁ ꯑꯣꯏꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛ ꯄꯥꯕꯤꯌꯨ ꯃꯇꯝꯗꯨꯗ ꯁꯣꯝꯒꯤ ꯂꯥꯏꯐꯇꯣ ꯇꯞꯅ ꯆꯦꯟꯖ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯝꯕꯔ 4 ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯅꯣꯂꯦꯖ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯁꯤ ꯑꯩꯅ ꯑꯩꯒꯤ ꯕꯕꯥꯁꯦ ꯍꯣꯁꯄꯤꯇꯥꯜ ꯄꯨꯔꯦꯅ ꯈꯟꯁꯦ ꯑꯩ ꯕꯕꯥꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯏ ꯖꯦꯅꯔꯦꯜꯂꯤ ꯃꯤ ꯑꯃꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯗꯣꯛꯇꯔ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔꯁꯦ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯅꯣꯂꯦꯖ ꯂꯩꯕꯅꯤꯅ ꯃꯥꯅ ꯁꯖꯦꯁꯟ ꯇꯧꯔꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯀꯅꯨ ꯅꯪ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯁꯣꯛꯀꯅꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯀꯗꯕꯅꯤ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯅꯣꯂꯦꯖ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯉꯒ ꯏꯁꯤꯡ ꯊꯛꯄꯒꯤ ꯆꯥꯡꯁꯨ ꯈꯪꯕꯅꯤನ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄꯅ ꯃꯥꯏ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯊꯤꯡꯉꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯔꯤꯕꯁꯦ ꯃꯁꯤꯅꯤ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯅꯣꯂꯦꯖ ꯍꯥꯏꯕꯁꯤ ꯊꯕꯛꯇꯣ ꯃꯗꯨ ꯍꯟꯖꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯂꯥꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯣꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯉꯕ ꯃꯤꯗꯨꯅ ꯇꯥꯛꯄꯗꯣ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯃꯊꯪꯗ ꯏꯃꯦꯖꯤꯅꯦꯁꯟ ꯑꯩꯈꯣꯏꯒꯤ ꯗ꯭रीम ꯒꯣꯜ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯦ ꯏꯃꯦꯖꯤꯅꯦꯁꯟ ꯇꯧꯔꯒꯅꯤ ꯑꯥꯎꯊꯔꯅ ꯏꯃꯦꯖꯤꯅꯦꯁꯟ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯁꯤꯟꯊꯦꯇꯤꯛ ꯏꯃꯦꯖꯤꯅꯦꯁꯟ ꯑꯃꯁꯨꯡ ꯀ꯭रिꯌꯦꯇꯤꯚ ꯏꯃꯦꯖꯤꯅꯦꯁꯟ ꯁꯤꯟꯊꯦꯇꯤꯛ ꯏꯃꯦꯖꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯌꯥꯎꯔꯤꯕ ꯔꯦꯀꯣꯔꯗ ꯃꯌꯥꯝꯗꯨꯗꯒꯤ ꯈꯜꯂꯀꯥꯟꯗ ꯊꯕꯛꯁꯦ ꯑꯣꯏꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗꯣ ꯀꯧꯏ ꯑꯗꯨꯒ ꯀ꯭रिꯌꯦꯇꯤꯚ ꯏꯃꯦꯖꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯊꯣꯠꯁ ꯁꯤꯖꯤꯟꯅꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯗ꯭रीꯝꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗꯨꯅꯤ ꯑꯦꯛꯆꯨꯑꯦꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯔꯄꯜ ꯀꯥꯎ ꯗ ꯕ꯭ꯂꯨ ꯑꯣꯁꯤꯟ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯅꯠꯇ꯭ꯔꯒ 0 to 1 ꯁꯤꯒꯨꯝꯕ ꯕꯨꯛꯁꯤꯡꯁꯦ ꯄꯥꯔꯒ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯃꯤꯅ ꯈꯟꯅꯗꯕ ꯃꯑꯣꯡꯗ ꯇꯣꯞ ꯃꯑꯣꯡꯗ ꯊꯕꯛ ꯇꯧ ꯍꯥꯏꯕꯗꯨꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯀꯣꯀꯥ ꯀꯣꯂꯥꯒꯤ ꯕ꯭ꯔꯥꯟꯁꯦ ꯃꯁꯤ ꯀꯣꯄꯤ ꯇꯧꯕ ꯀꯅꯥꯁꯨ ꯉꯝꯗꯦ ꯑꯃꯥꯖꯣꯟ ꯀꯝꯄꯅꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯗꯦ ꯃꯊꯪꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯣꯔꯒꯅꯥꯏꯖ ꯄ꯭ꯂꯥꯅꯤꯡ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯌꯔ ꯄꯨꯝꯅꯃꯛꯁꯦ ꯀꯃꯥꯏꯅ ꯑꯦꯛꯁꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯅꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭रीꯝ ꯑꯃ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯀꯩ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤ ꯃꯊꯪꯒꯤ ꯄꯣꯏꯟꯠ ꯗꯤꯁꯤꯖꯟ ꯅꯦꯄꯣꯂꯤꯌꯟ ꯍꯤꯜꯅ ꯃꯤ 15,000 ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯏ ꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯤ ꯑꯗꯨꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯐꯦꯜ ꯑꯣꯏꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯃꯁꯥꯅ ꯐꯖꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯖꯗꯕꯗꯒꯤꯅꯤ ꯁꯤ ꯂꯥꯏꯔꯤꯛꯁꯤꯗ ꯗꯤꯁꯤꯖꯟꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯞ ꯄꯣꯏꯟꯠ 11 ꯑꯃꯁꯨ ꯌꯥꯝ ꯐꯖꯅ ꯅꯩꯅꯔꯤ
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ next principle persistence ꯍꯥꯏꯕꯗꯤ ꯁꯣꯝꯒꯤ burning desire ꯑꯃꯁꯨꯡ ꯁꯣꯝꯒꯤ motivationꯅ ꯁꯦꯝꯃꯛꯄ will power ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ connection ꯇꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ persistence ꯊꯣꯛꯏ persistence ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ important ꯑꯣꯏꯕ ꯄꯣꯠꯅꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯐꯪꯅꯤꯡ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯏꯟꯗꯤꯌꯥꯗ ꯁ꯭ꯇꯥꯔꯠꯑꯞ ꯇꯧꯕ ꯄꯨꯝꯅꯃꯛꯁꯦ 97% ꯐꯦꯜ ꯑꯣꯏ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯅ ꯀ꯭ꯋꯤꯠ ꯇꯧꯕꯗꯒꯤꯅꯤ ꯄꯥꯋꯔ ꯑꯣꯐ ꯃꯥꯁꯇꯔ ꯃꯥꯏꯟꯁꯦ ꯀꯃꯥꯏꯅ ꯐꯪꯒꯅꯤ infinite intelligence ꯂꯩꯔꯒ accumulated experience ꯂꯩꯔꯒ experiment and research ꯇꯧꯔꯕ ꯈꯛꯇꯗ ꯃꯥꯒꯤ ꯄꯥꯋꯔ ꯑꯣꯐ ꯃꯥꯁꯇꯔ ꯃꯥꯏꯟꯁꯦ ꯑꯣꯏꯕ ꯐꯪꯉꯤ 10th ꯄ꯭ꯔꯤꯟꯁꯤꯄꯜꯗ about sex drive ꯁꯦꯛꯁꯀꯤ ꯄꯥꯋꯔꯁꯦ ꯌꯥꯝꯅ ꯋꯥꯡꯉꯤ ꯁꯤꯒꯤ ꯗꯤꯖꯥꯌꯔꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯃꯁꯤꯒꯤ ꯄꯥꯋꯔꯁꯦ ꯁꯤꯖꯤꯟꯅꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯁꯛꯁꯦꯁ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯋꯔꯁꯦ ꯑꯣꯟꯅ ꯇꯩꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯍꯨꯏꯗꯒꯤꯁꯨ ꯍꯦꯟꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯛꯏ ꯔꯥꯏꯇꯔꯁꯤꯅ ꯍꯥꯏꯔꯤꯗꯨꯗꯤ ꯋꯥꯔꯜꯒꯤ ꯁꯦꯛꯁ ꯄꯥꯋꯔ ꯂꯩꯕ ꯃꯈꯩꯁꯦ ꯕꯦꯁ ꯑꯣꯐ ꯗꯤ ꯕꯦꯁ ꯁꯦꯂꯔ ꯑꯣꯏꯕꯗꯁꯨ ꯉꯝꯃꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯃꯤꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯊꯣꯛꯄ ꯌꯥꯎꯏ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯝꯕꯔ 11ꯗ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯊꯛꯀꯤ ꯑꯥꯏ ꯕꯇꯟꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇꯁꯨ ꯑꯩꯅ ꯏꯔꯒ ꯄꯤꯖꯔꯛꯀꯦ ꯕ꯭ꯔꯦꯟ ꯍꯥꯏꯕꯁꯦ ꯑꯦ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯑꯦꯟड ꯔꯤꯁꯤꯚꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯐ ꯗꯤ ꯊꯣꯠ ꯑꯣꯊꯔꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯁꯪꯁꯥꯔꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯁꯛꯇꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯤꯡꯁꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯆꯤꯡꯉꯛꯀꯅꯤ ꯌꯨꯅꯤꯚꯔꯁꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯃꯨꯚꯤꯗꯣ ꯀ꯭ꯔꯦꯠ ꯄꯨꯝꯅꯃꯛ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ 5 ꯁꯦꯟꯁ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯁꯦꯟꯁ 4 ꯃꯤꯠ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯑꯃꯁꯨꯡ ꯆꯤꯟ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯦꯟꯁ ꯀꯅꯥꯒꯨꯝꯕ ꯁꯤꯒꯤ 5 ꯁꯦꯟꯁ ꯋꯥꯡꯕ ꯃꯤꯗꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯣꯛꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯥꯏꯗꯤꯌꯥ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯇꯨꯡꯊꯣꯛꯑꯒ ꯂꯩ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤ ꯇꯧꯁꯤꯔꯥ ꯁꯨꯃꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯀꯣꯛꯁꯤꯗ ꯁꯨꯝ ꯇꯧꯅ ꯂꯩ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯀꯣꯛꯇ ꯂꯥꯛꯏꯕ ꯑꯥꯏꯗꯤꯌꯥ ꯃꯈꯩꯁꯦ ꯁꯤꯗꯒꯤ ꯃꯥꯅ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯍꯜꯂꯒ ꯃꯥꯒꯤ ꯂꯥꯏꯐꯇ ꯀꯃꯥꯏꯅ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯐꯖꯅ ꯄꯜꯂꯤ